ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯨꯜ ꯉꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯑꯁꯤꯗ ꯃꯤꯄꯥꯏꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ, ꯀꯣꯀꯤꯂꯥ ꯂꯧꯕꯁꯤꯡꯒ ꯆꯠꯊꯅꯔꯤꯕ ꯁꯨ ꯂꯧꯊꯣꯛꯎ, ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯉꯥꯛꯄꯗ ꯑꯔꯥꯝꯕꯥꯏꯅ ꯂꯧꯕ ꯊꯧꯗꯥꯡ ꯈꯪꯕꯤꯌꯨ, ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ, ꯀꯣꯡꯕ ꯕꯖꯥꯔ, ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ, ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏ, ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔ, ꯂꯝꯁꯥꯡ ꯕꯖꯥꯔ, ꯅꯥꯎꯔꯦꯝꯊꯣꯡ ꯕꯖꯥꯔ, ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ, ꯂꯥꯡꯃꯩꯗꯣꯡ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏ ꯐꯥꯕ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏꯅ ꯈꯨꯜ ꯉꯥꯛꯄ ꯇꯣꯛꯄ ꯌꯥꯔꯣꯏ, ꯀꯨꯀꯨꯒꯤ ꯁꯨ ꯁꯥꯡꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯂꯣꯒꯥꯟ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ AC 3ꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯧꯕꯝ ꯁꯣꯕꯤꯇꯥꯅ ꯍꯥꯏ, ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯝ ꯈꯨꯗꯤꯡꯒꯤ ꯌꯨꯅꯤꯠ ꯁꯦꯝꯗꯨꯅ ꯊꯝꯂꯒ ꯑꯔꯥꯝꯕꯥꯏꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯒꯅꯤ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯍꯦꯛ ꯎꯕꯒ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯃꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯝꯂꯒ ꯍꯧꯖꯤꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯃꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯁꯧꯒꯠꯇꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯌꯥꯝꯁꯤꯅ ꯑꯔꯥꯝꯕꯥꯏꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯐꯥꯕ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏ ꯁꯣꯛꯄ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏꯒꯤ ꯅꯣꯡꯃꯩ ꯂꯧꯕ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯂꯦꯞꯇꯨꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ, ꯉꯥꯛ ꯁꯦꯜꯂꯤ꯫ ꯉꯁꯤꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯣꯏꯕꯨ ꯉꯥꯛ ꯁꯦꯟꯈꯤꯅꯤ, ꯑꯩꯈꯣꯏ ꯂꯦꯞꯄꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯔꯥꯝꯕꯥꯏꯁꯨ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯈꯨꯟ ꯉꯥꯛꯄ ꯑꯔꯥꯝꯕꯥꯏ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏꯗꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯏꯍꯧꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯀꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯉꯥꯛ ꯁꯦꯟꯗꯅ ꯑꯩꯈꯣꯏ ꯀꯅꯥꯗ ꯉꯥꯛꯇꯣꯏꯅꯣ? ꯉꯁꯤꯗꯤ ꯂꯩꯉꯥꯛꯁꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯕꯅꯦ, ꯎꯅ ꯎꯅ ꯃꯃꯤꯠ ꯇꯥꯡꯉꯕ ꯂꯩꯉꯥꯛꯅꯦ, ꯇꯥꯅ ꯇꯥꯅ ꯃꯅꯥ ꯄꯪꯉꯕ ꯂꯩꯉꯥꯛꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯄꯤ꯫ ꯒꯣꯔꯃꯦꯟꯅ ꯀꯔꯤꯝꯇ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯤꯗ ꯁꯣꯛꯂꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠꯁꯤꯃꯛꯇꯗꯒꯤ ꯃꯣꯏꯅ ꯊꯧꯗꯥꯡ ꯑꯆꯧꯕ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯐꯥꯎꯗ ꯃꯣꯏꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯌꯥꯗ ꯆꯤꯡ ꯃꯥꯟꯗ ꯂꯦꯛꯇꯨꯅ ꯈꯨꯟ ꯑꯁꯨꯛ ꯆꯥꯎꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯨꯀꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯍꯦꯟꯖꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯊꯋꯥꯏꯐꯥꯎ ꯊꯥꯈꯩ ꯁꯨꯛ ꯁꯥꯡꯉꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯉꯥꯛꯇꯅ ꯂꯥꯛꯑꯒ ꯉꯁꯤ ꯃꯣꯏꯅ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯥꯊꯩꯅꯕ ꯇꯧꯔꯛꯏꯔꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯣꯏꯅ ꯑꯐꯥ ꯑꯄꯨꯟ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯖꯦ ꯌꯥꯖꯅꯤꯡꯗꯦ꯫ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ, ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ, ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯥꯒꯗꯕꯅꯤ, ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯒꯗꯕꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯦ ꯃꯁꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯣꯛꯑꯒ ꯌꯥꯐꯝ ꯊꯣꯛꯏ, ꯏꯆꯥꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯈꯨꯟ ꯉꯥꯛꯄ ꯇꯣꯛꯄ ꯌꯥꯔꯣꯏ, ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ꯫ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯚꯥꯅ ꯍꯥꯏ, ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯂꯩꯔꯝꯕꯅ ꯉꯁꯤ ꯃꯃꯥꯁꯤꯡꯅ ꯌꯨꯝꯗ ꯇꯨꯝꯕ ꯐꯪꯕꯅꯤ꯫ ꯍꯧꯖꯤक ꯂꯥꯟ ꯑꯁꯤ ꯀꯝꯗꯧꯅ ꯂꯣꯏꯒꯅꯤ? ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯅꯪꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯃꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯨꯜ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯁꯤꯡꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫
ꯑꯔꯥꯝꯕꯥꯏ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯄꯗꯅꯥꯝ ꯀꯌꯥ ꯄꯤꯁꯜꯂꯒ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯊꯃꯣꯏ ꯋꯥꯍꯟꯕ ꯑꯣꯠ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯏꯆꯥꯁꯤꯡꯁꯤꯅ ꯃꯈꯣꯟ ꯊꯛ ꯊꯛ ꯅꯤꯛꯇꯅ ꯉꯁꯤ ꯀꯤꯔꯛꯄꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯅꯔꯛꯄꯗꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯦ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩ ꯑꯄꯨꯟꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯕꯅꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯈꯨꯟ ꯉꯥꯛꯏꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯧꯕ ꯊꯣꯛꯏꯒ ꯏꯆꯥ ꯏꯁꯨ ꯌꯨꯅꯤꯠ ꯈꯥꯏꯗꯣꯛꯇꯅ ꯉꯁꯤ ꯃꯌꯨꯝ ꯃꯀꯩꯗ ꯇꯨꯝꯗꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯇꯅ ꯇꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗꯅꯦ ꯅꯈꯣꯏꯅ ꯃꯔꯥꯟ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯁꯤꯔꯒꯁꯨ ꯁꯦꯝꯃꯤꯟꯅꯒꯅꯤ ꯃꯈꯣꯏꯗ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯂꯛꯄ ꯃꯤ ꯃꯈꯩꯗꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯈꯨꯜ ꯉꯥꯛꯏꯕ ꯏꯆꯥꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯒ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯕ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯨꯂꯤꯁꯅ ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕꯗꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯥ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯉꯥꯛꯈꯤꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯍꯤꯡ ꯇꯨꯝꯃꯒ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯕ ꯉꯝꯕꯅꯦ ꯄꯨꯂꯤꯁꯅ ꯉꯥꯛꯑꯝꯃꯒꯗꯤ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯔꯝꯗꯕ ꯑꯩꯈꯣꯏ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯈꯨꯜꯉꯥꯏꯕ ꯏꯆꯥꯁꯤꯡꯁꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯁꯨ ꯌꯥꯔꯣꯏ ꯏꯆꯥꯁꯤꯡ ꯐꯥꯕꯁꯨ ꯌꯥꯔꯣꯏ ꯏꯆꯥꯁꯤꯡ ꯐꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯥꯕꯤꯌꯣ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯔꯒ ꯑꯩꯈꯣꯏ ꯁꯤꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯥꯕꯤꯌꯣ ꯑꯩꯈꯣꯏ ꯐꯥꯕꯤꯌꯣ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯂꯦꯞꯄꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯩꯇꯩꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯃꯌꯥꯝ ꯏꯆꯥꯁꯤꯡꯒ ꯑꯔꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞꯇꯣ ꯑꯩꯈꯣꯏ ꯂꯦꯞꯄꯤ